Kanglei News ki ayuki pao minyang tapiriba pumnamapu Roma Ilambamna ikono kurumjari. Chief Minister N. Biren Twkhre, Governor na ayaba pikre, alternative arrangement ama lakriba pawba makatana Chief Minister gi pampuna bakangankre. Tarani toy suba Manipur Legislature Assembly gi tare suba Assembly session fangadaba nongma mangoinana ngasi nungtil Chief Minister Nongthoma Biren na mahaki pamthadokpa gi cherol Governor da pisinkre, Governor na chu pamthadokpada ayaba pikre. Haukiba numit kharani asida lengak painariba BJP gi manungda Kaibum tanabagi achobo mami ama taduna lakraba matung ngasi nungthil pung 5:30 tabada Chief Minister Nongthoma Biren Rajbhavan da chatuna mahaki pamthadokpagi cherol Governor Ajay Kumar Bala da pisinkibani alternative arrangement ama lakriba phawba Nongthoma Biren Care Center Chief Minister oina lainaba khangankre. Chief Minister Nongthoma Biren ngarang numidang akhanaba plane amada Delhi da chatkibaga loinana ngasi nungthil pung 12:30 tabada Union Home Minister Amit Shah ga mahaki official residence da unakibani adumapu kari wafam da wari sanakibage haibadi chapchana khangba ngamkide. Home Minister unaraba matung Chief Minister Nongthoma Biren amasung North East Coordinator amadi National Spokesperson chu oiriba MP Samit Patra yauna Imphal da thunglaba matung ngasi nungthil pung 5:30 tabada Chief Minister Nongthoma Biren MP Samit Patra galoinana Rajbhavan da chatuna Governor Ajay Kumar Bala da Chief Minister na Mahaki pamthadokpagi cherol Governor da pisinki Governor da resignation letter pisin baduda BJP Manipur Pradesh ki President A. Sarda, Minister T.S. Bisorjit, Minister Shafam Ranjan, Minister T.S. Basanta Kumar, Minister S. Dingo, Minister Khasin Basum, Minister Awangchau Nimai, Minister L. Susindro, Minister Govindas Kontaujam, MLA R.K. Imo, MLA Lausi Diko, MLA K.S. Ibomcha, MLA U. Deven, MLA M. Ramesor, MLA T.S. Santi, MLA M. Kunjagesor, MLA Karam Siam, MLA S. Premchandra, Hill Area Committee ki Chairman chu oiriba Dipu Gangmaina Singbaloina ki Pawgi Likhungi matung inandi Chief Minister Nongthoma Biren phamthadokraba matung BJP Legislature singi manungda anauba lusingba ama khanbagi wafam leibra natraga President rule lakadra haibagi chapchaba haiba ngamdri. Adumaku hayeng ayuk fawagi manungda chapchaba amadi khanglaba yai hairi Chief Minister phamthadokpagi cherol pisinbada sharuk yauraba matung Thambal Sanglenda Paumi Singa unabada BJP Manipur Pradesh ki President A. Sardana phongdokibada Manipur miyamgi interest Chief Minister na mahaki phamthadokpani cherol adu pisinkibani. Chief Minister gi phamthadokpagi cherol adu Governor na ayaba pikraba haina hangba wahang amagi paukhumdi mahangna chapchana pikide. Party manungda luchingba sinbagi matangda kari leibage haina hangba wahang amagi paukhumda A. Sardana hujiki oina masigi matangda kari mo cherol amata phangba leite haiki. Amaromda MU da thauram ama yawba lakbada paumi singna hangba wahang amada Minister Govindas Kontaujamna phongdokibada opposition gi maikaidagi Assembly mifamda no confidence motion pukhatpa haibasi makhoigi mathoni adubu hairiba motion achina hojik leiriba lengak asida kariguma makhal amatagi sapu piba ngamloi maramdi opposition gi masing asi kayano haibasi mipung khudimangna khangnarabani haiki. Chief Minister na ngarang athengbada emergency oina Delhi da chatkibagi matangda hangba wahangda Minister na hai Chief Minister na Delhi chatkibasi High Command ki matungina chatkibani akuba marol di mahaksu khangde haina haiki. Panba yabadi haukiba numit kharani asida Union Home Minister Amit Shah na Manipur Legislative Assembly gi Speaker T.S. Satyavrata amasung Mahut Minister Yumnang Khemchandbu tongan-tongan na Delhi da kauduna unaba laikhrabani. Adumapu Union Home Minister ga unaba aduda kari-kari wari sanakibage haibagi matangdadi phongdo haiba yakidabani. Rajbhavan dagi thengna thadorokpa cherol amada ngasi nungthil Chief Minister Nongthoma Biren amasung Council of Ministers sing phamthadokpagi wafam adu Governor na Ajay Kumar Bala na ayaba pikibaga loinana alternative arrangement ama lakriba phawba makhatana Chief Minister gi pampunaba khangankre hairi. Koireng na lusingba UNLF na yaifa paujal piragli. Koireng lusingba UNLF ki Lanmi Sanglup MPA gi sahi 39 suba kumon numit February 4 na lakpada lalholub asigi MPA na iraisa pumnamakta yaifa paujal pizari haiba wafam thamlagli. MPA bulamjing lamtakliba lalholub asigi MPA gi paujal cherol aman hai India gi loilam laingakna handak chatharakliba thausul thawong Myanmar dagi hajilakpa kuki kulai paiba khutpusingna sinaduna Manipur thukainaba lan tahalakpa amadi India ga chusinaba mapan gi sapusingna Wesia ga yumlonaba leibak sing Lanpung ohilagliba akanba chaitheng amadi kuki kulai paiba sing maram oiraga ireibak Manipur ningtam lan asibu ngasidi pumnam noba tangkak amada sangchile haibasi UNLF MSC gi mityengni. Amaromda Manipur khudum chanduna thamliba Indian Force sing lanthengnabagi haktengnaba thodanggi yawloi singi ningtam lanmi singna lauba haibasi masana tadarba wafamni. Thamjariba strategic amasung technique wafam asi mari leinaba kudingmangna nainabiu leibak miyangi apunba bangal sagatpada achauba thodang lobiu hairi.